Senja Thumja drug kamari lainaba case amadi masagi mathauda pungning sangdabaga mari lainana police officer ama Yaona personnel manga thabaktagi suspend Toukhre haire. Manipur Police ki DGP Rajiv Singhana thokiba order amagi matung inna Imphal East Commando gi OC Inspector Ningthaujam Devdas aranba thawong sing sathabagi damak khudaktagi suspend Toukhre. Suspend tauringai manungta mahaki headquarter ase Imphal East ki SP ki office da oigani haire. Atopa suspend Toukhre personnel sing adudi Imphal East Commando unit ta leiba Sub Inspector D Debson Singh amasung Constable Tariq Aziz Thopal Commando Unit ki Head Constable MD Rakib amasung Imphal East ki Khawai Soita leiba Tare Suba Manipur Rifle Battalion ki Zamandar MD Amin Sahani ni haire. Thabaktagi suspend Toukhre Sub Inspector D Debson Singh ase haukiba ingkumja lising ani ga taraga humdoida Malim ki kaithel da saurakna lupa crore ahum lom oigadaba drug sing moreda punaba honabada Tengnopal da fakiba ki thokdok ta senaba miyoyamani haire. Suspend Toukhre police personnel sing asina drug ka konana faraba drug lalonba miyoyama Senja Thumja Tauraga thadokiba case ka mari lainana suspend taukibani haire.